Good afternoon, everyone. Koigi option hedging gi class no we start running asidagi ko. Numidangi pung nipan ga makai swaidagi horuga koi start togani aduga koigi practical live practical na koi 9:30 to 10:30 ko aduga continue koi option koigi trade tobu matamna continue tawraga koigi 1:30 swaibak togani ko. Class se koi ngasidagi start togadabni aduga course fees na 10,000 ne ado kanagumba koigi kanasida koigi lamjing mera academy gi partner gi link dagi account open tawraga hariba account si trading account na sinabising gi oiragadi ko koigi 10,000 nataba koigi 5,000 khagtang ko koigi offer oina pijari ko hariba koigi option hedging and technical analysis hariba class da main oina koina nainagadawi ko option da nainagani option sida plus duga hedging da ko hedging da kogi hedging makhan mayam ama ko box hedging calendar spread ko leiriba mayam si punna khoi nainagani ko sikatang natana khoi se batman strategy haiba mchu mayam na tare na tra batman strategy mathang da khoi nainagani bear call spread strategy ko bear condor strategy ko bear put spread strategy laigani bull butterfly strategy bull condor strategy bull put strategy ko duga ratio back spread atra double plate 2 ka anowe strategy ne double plate 2 se khoi karma matam da logdino sigi meaning na karino ka kamai to khoi logudage haibase mamut ta na khoi nainabaga loina na khoi as a practical ga loina na tawgani loina ko aduga jet lizard strategy lairi anobuni ko aduga long calendar with puts ko long calendar spread adagi put ka loina na tawba aduga kogi kon ga loina na tawba si lairi ko aduga long calendar spread sida double calendar spread laigani ko iron butterfly da khoi long put animak logani ko long iron butterfly okay di mathang da khoi long straddle khoi khangi ratio back spread su jengani range forward strategy ko no strategy ni haribe strategy sida khoi kadai da khoi profit loba kadai da khoi loss oiba khoi jengmina si faidagi the one of the best strategy organizing khaliga range forward strategy se ko adugo reverse jet result strategy laigani adugo risk reversion strategy laigani sisu anobani ngasagi range forward to gi opposite ni ko double calendar spread short da loba long da loba ko solid straddle solid triangle ko adugo trap haba malai trap option strategy ko adugo strip option strategy hariba sigi strategy mayam se koi hariba kogi nauni start togadoriba masigi numidang dagi start togadoriba option hedging gi class da koi nainani ko sikatang natana koina option gi kana se koina ke se greek theory lairiba hadi ko aduga option chain analysis su koi punna nainagani ko open interest na karino aduga volume na karino open interest volume and price is na koina karam ba market ki si kamai to ga read togadage ga haiba si nainagani adu kanagumba khoi class marak sida khoi gi indicators important of indicators khara gi maram da khangning baja so this is nainagani ko aduna class join to biu adu hanana mamang da class pet service oina join to gi basingi di ko cost fee amuk hanna pirak pagi da ka oidre ko khoi gi hanana class join khoi gi pet service ta join to gi basingi da makta di ko matam khudi makta anoba class live khudingi khoi di free of course ne ko aduna lifetime support phangani khoi gi lamjing mira academy gi site gi ko se haraga swadilo sinjarage ado course bo join tawning basing piriba whatsapp number sida text tobiro